News TV miyang tabi rin sing utam kuman narin na tramlok sa bolay na kurumjari. Lalo na nga sige maroy ba pao pijari. IDP sing masama-sari mayimda hajinjargi hype ki kongjang da security force ka kan mamon mura kre IDP mari asopan nang kre. Sangai Film Festival nga sidagi haudok kre. Kuki khulai paiba sing hat pi kraba SDPO Singtham Anangi Yankai Gumdorak Suba Mapo Kumon Forum Pangtok Kre. Loinada veteran Bollywood actor Dharmendra Laikidre. Hauzik Mapunga Paulo Virasi Relic Camp Kaya Sang from Loudon Laiba Cycle Tangal Surung Dolai Tabi Sadui Yingkuman Laitan Pokpi Maiden Pat Amadi Iko gi Punja Singh Mayumda Sang na Honda Security Force ka akan ba mawong na mukna kre IDP mari asopan ng kre IDP Singh dagi Sangai Festival hena lumna longba yaning day Sirisu sina isagi yumda lejarage relief camp ta laina isa isu thak pangamdre haiduna Sajio relief camp amadi sombung relief camp ta laiba Iko cycle Tangal Surung Dorai Thabi Laitan Pokpi Maiden Pat amadi Sadu Yengkuman gi miyoi singna ngasi ayuk angan badagi hauduna Pukhau Terapur Community Hall dagi rally laktuna masa gi maram damda sangsin luraba matung dolai thabi amadi Sadu Yengkuman yorok pada security force ka akan mamongda munar padagi mafam aduda sauna ilang thokre security force ki maike dagi tear gas ka payawna life round kaya blank fire togna Takai na honorak pada IDP Singha mungnorak padagi security force na IDP Singda khud thaba phu saibat taruk pada IDP ahum asopan langkre hairi thodok asi ngasi ayuk angan badagi hauna IDP Singna Pukhau Terapur Community Hall da pullaba matung rally lakpada security force Singna dolai thabi dam phawa ngak senduna lakhe adumena yamlaba IDP Singna security force na thingduna thamlamba bab wire sing lokthok tuna IDP Singh adugi maina tumna thadok pikraba makhoi gi maramdam tamna sangsin ke IDP Singh gi maike degi makhoi masana masabu sirisu sina isagi yumda leirage haiduna laklabani relief camp leirage isai su sembangamdre aduna kunumak thengnarage haiduna laklabani haina pen da wafam kaya su phongdokna rakhi makhatana dolai thabi amadi Sadu Yengkuman gi Lonaba Mafam Amada IDP Singh relief camp ta halaroi haiduna phamduna laiki mafam aduga kuki singa yamna nakng leiba maramna security force singna mikup na hom singna ngak senduna laiki madugi matung Impal East ki SP yauna deputy commissioner laktuna IDP Singha wari sanar basu yasino porokpa ngamdabdagi ahenba security force sinaduna IDP Singh takhai na honorak pada tear gas life round maru blank fire toba horaki IDP Singha security force ka anigi marakta sauna unkhatna bathoki security force na kahenba thabak sathaba kaknatna tear gas kaptuna tangkhai pada IDP mari asopan nangki mari yadugi manungda amadi security force na phubudagi kahena asopan nangki soklaba sing adudi ikaudagi khoirom revita sei gungri thoi pukhau haluptagi hawam santibala sei yankhai mari ikaudagi Nongthombam Toy Amade Ikaudagi CC Higher Secondary School da Class 12 Tamba CS Edition Sai Kunmari ni Hairi. Khoisa honoraba IDP Singna Nungna Landarak Padagi BSF ki Bolero Gari Amagi Maning Mamangi Glassing Akai Toy Thoki. Tungda Security Force na Dorai Thabi dagi tear gas kapna IDP Sing Tangkhairak tuna Pukhau Terapur Phawba takthok tuna thamki amadi lamdam madum gi miyam nasu mafam maduda Sanction Lakpadagi security force na akanba mawong ngak senbagi thabak sathaki panbaya abdi Manipur lengak na December tha da tangkak nine security force sing na ngak senuna IDP sing masa gi maramdam da hanjil halagani haiduna section thorang lokotpa laikhrabani amadi Impal West district ki oinasu tarin pokpi singta bagi mafam khalda Mafam Thakaragi Mamangda IDP Singh Masagi Mayimda Lehenaba Impal West ki DC Masamuk Laktuna Yangsinba Madi Lamtu Sit Sangbagi Tabak Lokot Palaikrabani Todogasiga Mari Lenana Apex Committee of Victim Village Kundrakpam Kendra Mafam Gi Ko Convener Khoirom Damen Haikibada
state asida noresi laklaba amagum lengakna thangal takliba khongthang asida IDP singsu mayumda hanjinaba firep amaga loindana lakhi amadi dolai thabi yorok matamda mafam madugi oiramliba phibam sing amasung mafam adugi khunja singi lofam kaya kuki singna low uba loisin khibagi leramba mong sing aduda thamoi sokpa phaunaki tanpham adumaktada mafam aduda lakliba DSP officer amagi ka henba wahi khonpham amadagi nakal anigi marakta muknaba horaktuna asok apan atoi ekai sing thokhibani haiki masidatana khunrakpam kendra asimaki manung sanba sanung hairiba mafam asigi oinari lanjena roba sing magi mayumda hanjin handuna hanugumna security force na ngak sendun lainakhrei adubu tampaki oina lengak asina December tha asida sanghal lagani hairibasu khungang sing aduda leramliba phibam aduda thajaningai oidre haiba wafam sing phongdol khibaga loinana IDP sing asina democratic oiba mongda pen da khara phongdok luba matamda minor oiriba angang yauna phubi saibiba ase IDP sing na lengak asida kari aranba tawbagino hainasu makha takhi amromda dorai thabi area da thokliba irang aduda asopan nangkhiba miyoi sing sagolmang community health center da pukhalaktuna laikan nana honoringai tanjada security force na atamna tear gas cell kapsin khrei nupi yauna miyoi kya phajin khrei security ki thawong asibu health center asigi maikei dagi akan bamong da yaning da phongdorkli haiba health care aduda asokpa IDP sing ambulance ta poroktuna laikan nana ba honoringai da masing yamlaba combined force singna dorai thabi gi irang da pharakpa gari amadi IDP sing pudra laki tanjadura health care adugi mamang thangba lambi gi sarukta IDP nupi kharsu leiduna security gi kangbuda porokliba aphaba IDP thadoknaba thatkei adubu khanghodana central force yauna imphal is gi kangbuda tear gas kaptuna tankhai ke madugi mathakta commando personnel singna sagolmang community health center gi manungda atamnana tear gas cell kapsin ki thodok aduda health center asida layeng liba anaba sing mipainaba yauna ki madugi mathakta school halakpa mairoi sing phawba question senduna manaknakpa yum singda sangsindaki doinana mafam adudagi su ahen miyoi kharasu security force na father pukhi marak asida IDP sing phajin khibagi mayokta mafam aduda leiriba atopa IDP sing na makhoi besu phajin biro haibigi khongjang phawba saksilagani haina pendaba wafam sing phongdok rarli security gi thawangbu health center asigi makai dagi su yaning daba phongdorokli koigi sagomang na policy yam chawng hamne sagomang CHC na koigi sida dilai sidi OPD gi patient su lai aduga in patient ni su lai ga patient dum yauri ana ngasi koigi lakpa sida mental issue lai ga lakpa yawi fever tor ga lakpa yawi asopan tor ga lakpa yawi adura dolai thabi dang chi amna koigi nuai ta thok thok sida koigi sigi anaba already ki thok sida sopan yauraba mi mari mo kai laikan naga leibani ado koina laikan ringai sida koina somna kandagi tear gas ka hospital je tasalpagi manakta tasalpagi da amuna koida muna mental akoida su thabak to sahi ani makai hena masagi mayumda sangba phangdana laklaba IDP singna masagi mayumda sangna bahonabada security force na ka henba thong sathakibagi thawang adu khunrakpam SC MLA TS location akan mamong condemn tarupagaloina sagolmangi CSC hospital da atamna tear gas kapsin bagi thodok aduna senaba police personnel singi mathakta action lawgadabani haina demand tarukli hiram masiga mari lena ngasi bawprada da MLA asigi quarter da pangthokpa paumi singa unaba amada location makha tarduna state asida lariba IDP singa sei lakliba December tha asi phawgi manungda sarsampurmadi more natana atai IDP sing masa masagi mayumda hanjilhalgani haikhiba adu mami adu gi mami ama phawu uba phangdri masigi mayek laraba khudam asi ngasi dolai thabi gi IDP singna masagi mayumda sangnu matamda mathau taba thabak amata lokhot lamdaba asina oiri loinana hojik leiriba phim asida lengakna IDP sing December phawda hanjin hangani haiba adu thajaba ngamdre adubu maitei sing masagi khulda hanjinba
याद्रबसु खुंद्राफम एसीगी मनुंग चनबा सनुंगदा लैबा कुकी खुलगी ओइनदे कुकी खुलाई पाइबा सिंगना ngakserga खुंदाबा यहालिबा से मैतै सिंगी खुलदसु यहान्नबा थबक पाइखतलु लोइनना लेबाक की असुक वारबा मतम मसिदा लेंगाकना सांगाई फेस्टिवल पांगथोक्तबा यादे हाइबा मतागुम तौरिबा असिगी नुंगी वहानथोक अदुसु मियामदा खंगलु लोइनना ngasi khongjanggi makha tarakpada Imphal East Police Commando singna sagolmangi CC Hospital Complex ta tear gas kapsin bagi thodok adubu inquiry ama tawduna senable personnel sing mathakta subsawa action lokhut kadabani haike organization punamana public intellectual punamana ayamam pire masi towi masi sangado pasado aduduna IDP sing aya badula government mo masai content de masamse simri laiba ya lim de laiba total number of family machine liye yang mai sana dianga aman mama sabda mi jimani leba mi en katale budi mi tarale bi mai ki bachi di kana batare ado atanana sabina na tawi mahota asagi kalian shop tang ba pai mi sidang asagi pa hala bi people kan katala da du tawla da ne guri ile kon ki IDP sing ma ba sana da to shi ubada hen mase Hojik pangthok leba Sangai Festival 2025 ki manung sana thasi kunipan phawba satagada Sangai Film Festival ngasi MSFDS da hodokre ngasi ga thana mari ni surba Sangai Festival da mi yamna laktabagi kuntak lansibagum pangthok lingai serak asida ngasi hodokhiba film festival asida su lenga ke official amade film da thawai yaujaba mioi punna kuntra lomtamak tinki Tongan ba maki kayadagi IDP singi awaba yengduna Sangai Festival boycott torokpa amadi miyam na yengba lakna khidabagi mami adumak ngasigi film festival hodokpa asida su sound taki hodokpa numit aduda festival gi ahan film oina aribam Syam Sarmana direction piba 1993 gi award kaya fanglakhraba maming leiraba documentary film Orchids of Manipur pangthok leba film festival aduda ngasigi oikiba adumna bhabok leitrabadi mapung phab festival ama oigadoribra haiba asi asowohang amasu oiri palace compound leba MSFDS ki auditorium da pangthokiba tari suba Sangai Festival film festival hodokpagi thorom aduda Manipur lenga ki art and culture ki commissioner Ais Gyan Prakash tourism ki deputy director Samuksham Jami amasung tribal affairs and hills horticulture and Science ki Joint Secretary Daryal Julie Analna Mitungin oina saruk yaki thorom aduga mari leinana Manipur lenga ki art and culture ki commissioner Ais Gyan Prakash na hai hana laikba ari film sing nauna restore amadi digitize tawduna kapa simak yamna fawa khongthang ni hojikki mirolna yengba phangkhidraba film sing adu yengduna matam adugi film amadi khunai gi phibam karamna tawrami haibadu khangba ngamgani film ase khunai gi mamini matam aduda laikhiba khunai gi phibam adu hakthengra natraga nakoinana adumak otli wangang sangang dagi hauduna firol fawba adumak taklibani matam sigi angang singna yengduna aikhogi khunai ase karamna lermi haibadu khangba ngamgani film amabu loiba fawba puning sangna amadi soithoktana yengba ngam haibasi angang singna concentration hena develop tawba ngamnabagi masak amasu oidibani festival sigi manung sana panel discussion habdiba asimaksu yamna kanaba amani film pamjaba singna saruk yaduna kanaba love you toine yengba phangro film kayasu utkadoribada film festival asi mayamnasu yengba lakpiu haina phongdokhi film festival asida Manipur gi anuba amadi ariba award phanglaba film singa loinana mapani film singsu utkadori hairi society to be practice amabu na tra kano amabu directly deal tawduna directly deal taw ID society ki matam dugi aduna ta film the normal wari amam saraga su adu tanariba wangang sangang piron secretary ani lei baduna matam dugi society to reflect tawini aduna akoi ngasi dagi how khaba kano me amsi ying how dana akoi angsina hoi smile tawrami si hoi tan bi smile lerami kolami haibase si yengogi amna apabat tanzania kanje matam kuina moreda Manipur police ki SDPO oina moreda masagi mathau tawringaida kuki khulai paibas singna hatpi khraba
Singtham Anangi Yankai Humdoirek Suba Mapok Kumon Numit Ki Thorum among Ngasi Impal Iski Porompat TV Tower Relief Camp to Leba Moregi IDP Singna Punna Pangtok Minakre Thoromaduda Lake Hidraba SDPO Singtham Anangi Imung Manung Amadi Moregi Ahalaman Singna SDPO Ananna Hinglingi Matamda More Madi Manipurgi Miamgi Yaifanama Torumba Tabok Thorum Kayabu Ningsingduna Wapam Kaya Pongdok Naki Lake Hidraba Ananna Moreda Posting Lady More Town as the sports the education Gamari Lenana Youth Singi program Kaya Pangtok Lami Nasigi birth anniversary as Gamari Lenana More Dagi Lanjan Riva IDP Singda Anangi Imung Manungi Maike Dagi Acham Kudol Pot Sing Pedro Kai Kumnaki Amadi Lake Hidraba Anangi Tawaina Mapugi Lakola English Signal Universal Tony Zaki Nasi November Kunmari Nitakawa Numit Querying Singba UNLF Manipur Sapong Lakiba Humpugama Thorik Suwa Mapo Kumon Thorum Party Gi CSQ MPA Gi GHQ MPA Battalion Sing Manipuri Musum Mapan Gilebak to Labor Party Unit Singda Miam Galina Mai Pang Pantok Rehaina Querying Singba UNLF Ki Central Committee Secretary Publicity M Sakhin Tadropa Sherloman Hairi Generation Makata and Hairibana, Upuma Thorik Suba Mapokumon Numit Asegi, Mapunga Batorum, Party Central Headquarters, Party Chairman and Say Querying, Officiating General Secretary M. Iboyama, Masung Secretary of Health and Family Welfare or Sinking and Bina President Member Singo Saruyaki, Thormadura Secretary of Agri and Environment Y Abo Secretary of Organization K. Is Yoheiba, Secretary of Finance M. Munan, Military Affairs Committee Member K. Puyarning. Amasung MPA gi Vice Chief of Army Staff L Kolang Thabaga Luinana Tongan Tongan Department gi Senior Officers Sing Staff Officers Sing Party Cadres Sing Larmy Officers Sing NCO Sing Amadi Laloi Sing Punna Saruk Yaki Aire Amarum Dasu Pambay Singba UNLF ki Humpuga Kumori Tharam Ngase Kaksing Kono Hongbion that Laiba Anisuba Brigade Pangto Kray, Therm Aduda, Atobi Mitungland Wena, Infal, Review Art and Politics Ki, Editor Pradip Panjobam, Thoromapuena, Party Sigi, Active Chairman Toxom Kambaton, Akana Mitungland Wena, Fox Acting President BM Yaim Shaha, Department Publicity and Education Secretary Sarai Rongba Toxom, Advisor Committee I Tonsna, Party Sigi General Secretary Salam Nongdon, Party Sigi Secretary Organization Kuraizam, Ibudo. Party Chief of Army Staff Khuraijam Khoimu Relief and Rehabilitation Manipur ki Core Committee Convener Yajing Ya ECG Simrel Singba Myoy Maru Myoy Kana Dice Member Singwa Saruk Yaki Thormadu ki Saruk Ama Oina Party ki Firal Acting Chairman Toxom Kamaton Singet ki Loinana Iram the Masigi Tawai na Potapi Kraba Lusingba Party ki Kadar Amasong Yaol ki Tawai Kat Kraba Mr. Miang Yopam Dasu Leisu Kat Pagaloina Minute Ani 2 minute Luptana Ikai Kunabasu Otki Laiden Mamit ki Loina B Toisnana Laibak Tiba Togok Amada Lake Hidabada Toisnagi Nupa Lion Mamit Amade Lion Mamit ki Makubop Pu Wanguda Laiba Lion Mamit ki Yumda Honorable MP Waza Amomsa Bimol Akoizam Amade Wazagi Loina B Ima Olivia Tonawzamna Satuna Imung Manungi Awabada Saruk Yakre Airi Manipur Toliva Irang Sigi Warasin producing a IDP Singna Mayum Maikeda Hanjindrimakai Sangai Festival Natana Asowa Kumbai Harau Sing Tawigano Haina United Youth Women Development Organization Bishnupur District Secretary R.K. Tomisnana Hairi Mangolnganbi College Relief Camp Ningtau Kongda IDP Singer Loinana PR Lengak Asigi Governor da Sangai Festival Pangtuk Liba Ase Yaningdaba Pongdoktuna Sakshin Kiba Wakat Kongjangda Wapamasi Mahana Pongdok Kibani Mahana Makata Kibda Kokomi Amadi IDP Singna IDP Sing Yumda Hanjinduna Kunda Leita Dringai Sangai Festival Tawigano Haiba Tabidana Ngasi IDP Singna Irang Tabidabadagi Ngasi IDP Singna Irang Horokpani Manamasina Mayum Makai Mang Takraba IDP Singna Mausagi Punsida Hanjilakriba Pawadi Kumay Harau
तौबिगनु हाइकी लंदम मसिगी इपा इपु सिंगना थंबिरंबा अखोई कल्चर गा सागोनदुना लाक्लबा कया सिंग ngasiगी मिरोलदा मयेक सेंगना खंगनदुना मरैबाग नुंसिबगी वाखलोन सेलहनबा होनबा तंगाई फदे हाइना लिलोंग हायर सेकेंडरी स्कूल की प्रिंसिपल डॉक्टर निंगोम्बम सांतन फोंगट्रोकली वाफम असि ngasi स्कूल असigi माइरोई सिंगना ट्रेडिशनल योंग फी अटेर सेटपगी अनिसुबा एनिवर्सरी की थौरम ग मरी लेना महांगना फोंदोखिबनी थौरम अदुदा कुमार श्याम काराम श्याम एमएलए लांगथवाल एसी ngangbam nongyai chairman LMS Law College Alumni Association DM University and former member Manipur Human Rights Commission Sograpam Bobon Singh Secretary All Manipur Columnist Union CH Joy Kumar President Kanglei People's Confederation Manipurna Mithunglen Singwena Sarugyaki Magan Makha Tadun Hai Malem gi thakta traditional attire sinabagi movement ama lakpagi manung sanna ipa ipuna thambiramba aikhogi culture ga mari leinaba singi manungda aikhogi pothokna sinabagi kanaba kaya laigani khanbadagi school asida yongi polom sinaba hokibani amadi aikhogi oiba pothok sing asi malem gi thakta puthokpa ngamnanaba loinana lamdam asigi semilonda asawak काना बट नतना हौरकलिबा नहालोर सिंबु नेशनलिज्म की वाखलोन चेलहनबदा अचौब थौदांग अमसु लौब ngamgani हाइबसे अचेत पथाजबा अमखकनी मरमसिना स्कूल कॉलेज खक्त नतना तोंगान तोंगानबा लेंगा की यावना इयोंगी पोलम सिंग असि सिननबा होनमिनसि हाइना फोंदोकि मरमदुना हारिबा लपसिना तासनजरगा असिगुलबा अखोई ट्रेडिशनल योंग फिगी चरिबिसि अखोई स्कूल की नत्रगा कॉलेज खक्तगी नतना मणिपुर पुंबदा हाइबदि ऑफिस की थबक चपदा नुपा और सुनुपी और लोइनबकना मसिगी ट्रेडिशनल ड्रेस है डेवलपमेंट हाइदि मॉडल सिस्टम अमदा अखोई सेमदोगा अखोई बेस दि बेसिक बेस तौबदुदि अखोई पाइबोना थंदरिबा कल्चरल ट्रेडिशन से थंबिरगा मसि डेवलपमेंट सिस्टम अमदा सेमदोगा थमगदि यामनि हेना अफबोयनि हाबसि मसि थमजै थैंक यू Veteran Bollywood actor Dharmendra ngasi laikhidre masage sahi marfuga mapan sukre mamang tha October da sor honba nungai tabdagi Mumbai gi Beach Candy Hospital da pukatuna hafta amuk laing laba matung da chatliba November tha gi tang 33 da hospital gi research tawra matung mayum da layeng du lakhibani Dharmendra na decade taruk hena film sahum lomda kumlam ki mahaki miyam na thoidok na khangna ba film singi manung da Sole Fulot Patthar सत्यकाम सुपके सुपके धर्मवीर अनुपमा थोदों मियाम पामने फिल्म सिंगनी की फिल्म दा थोदों हेंदोपा परफॉर्मेंस की दमकता महापु ही मैन ऑफ बॉलीवुड गरम धर्म एक्शन किंग है मियाम खंगनई फिल्म प्रोड्यूसर अरमे मेंबर ऑफ पार्लियामेंट अरमे इंग लिंग सून तरा निथोदा इंडिया की ख्वाई सून तराइथोदा इंडिया की ख्वाई वांग अहमसुब सिविलियन अवार्ड पद्म भूषण पीदना इकाई खुमनखी इंग लिंग चमापन यांखई मरीदा धर्मेंद्र की अहम लोइनबी प्रकाश कौरगा लुहोंगदुना सनी देओल बॉबी देओल विजेता देओल अजिता देओल मचा मरी मपा ओइखी इंग लिंग चमापन हुमरापनदा एक्टर हेमा मालिनी लुहोंगदुना ईसा देओल अहना देओल मचानुपी अनिगी मपा ओइखी धर्मेंद्र लेखिदबदा प्राइम मिनिस्टर नरेंद्र मोदी अवा फोंदोलना धर्मजी लेखिदबदा इंडियन सिनेमा की जुग लोरे हाइनसु फोंदोखे सानमगी पाउदा डिस्ट्रिक्ट स्पोर्ट्स एसोसिएशन कक्सिंग सिंधुना एसोसिएशन की प्लेग्राउंड चथरीबा सेकेंड डिवीजन फुटबॉल लीग 2025 की सानकीबा अहान ग्राउंड की मैचता सेसु कक्सिंग जुबिनाल एसोसिएशन कक्सिंग पंजल अनी माइथीब पीख्रे सेसु कक्सिंग की पंजल जर्सी नंबर 13 रुस्तम मैच की मिनट निफुग निपान निफुमापन चटपद चनखी जुबिनाल एसोसिएशन कक्सिंग पंजल जर्सी नंबर 6 वाई गोपाल मैच की मिनट यांखई हुमदोई चटपद चनखीबनी सानखीब अनीसुबा ग्राउंड की मैचना SFC सोराना YGC लांगोइतोंगबु पंजल अनी सुनोदा थोइखी SFC सोरा की पंजल अनी जर्सी नंबर 7L सोहेलना मैच की मिनट हुमद्रामापन जर्सी नंबर 10 इफम नवेक खान मैच लोब की मिनट मरफूगा हाफ मिनट अहम चटपदा चनखीबनी
सही असगी दिसंबर अनि फाव चटगदबा अनि सुबा DGAR हॉकी कप 2025 मसी खुमन लंपाकता लैबा हॉकी स्टेडियम दा होडोखरे टुगेदर वी टीम 5 टीम दा असम राइफल्स ना मणिपुर हॉकी का खुसम नदुना पांगथोक लिबा हॉकी कप असिदा इंडियन आर्मी की टीम अम याउना स्टेट असिगी तोंगान तोंगान टीम निपाना अमदी नुपी कालुप्ता तीन मरीना सरुक यारी टूर्नामेंट हौदोकपगा मरी लेना असम राइफल्स इंस्पेक्टर जनरल साउथ मेजर जनरल रावरूप सिंह YSM SM ना हाई पांगथोकलिबा टूर्नामेंट असि मरुओइना मणिपुरदा हॉकी मसाना असि अमुक हन्ना हेन साउखत हन्नबा गलोइना नहारोल सिंहबु पुनिंग थवतनबगी पांडम अमदा पांगथोकपनी सही असि ओइबा पांगथोकलिबा सेनियर लेवल टूर्नामेंट असिना हॉकी की लमदा संगनाइरबा नीलकांत शर्मा सिंगलेन सना सिंह अमदी थोइब सिंगुम्बा कयामा थोलकनबा होनबदा मतेंग ओइगनी असम राइफल्स ना लेबा की शांति रक्षा खकी ओइबा थबक नतना नुक्सी चानना हिमिननबा अमदी हौरकलिबा नहालोल सिंहबु अचुंब लंबी पुरकनबा थबक थोरम कया अमसु पाइकली हाइना फोंदोखी ngasi ahoba numita Indian Army ga YCCI kontra alupka sanaki hauzik aroibada maroi pahumna pijari IDP sing masa masa gi mayumda hanjinjarge haib gi khongjangda security force ga kan mong na mukna khrei IDP mari asopan nang khrei Sangai Film Festival ngasidagi hodokre Kuki khulai bebe sing hat pikraba SDPO Singtham Anangi yangkai gum direct suwa mapo kumon numit pangtokre Loinana veteran Bollywood actor Dharmendra Laikhidre refers to the sub-divisional police officer SDPO for the area encompassing Sinthampalayam. To get the specific officer's name or contact Tasigoinadi image pound salok sa matang sa lojire miyam ongka na kurumjer in a larger city like Tirupur or Coimbatore. Would you like me to search for the current SDPO Sinthampalayam?